Kuki Su Group Sing Center Sugi Wari Makasatake, Union Territory Wapum Pukaki, Manipur Kuki Kulai Pai Sing Mari Lainana Mapum Kadan known Irang Tukling Serashida, Center na KNO Amasum UPF Katonava, suspension of Operation Kishugi Wari Makasatake. Kuki Sing na demand to riba legislature power level Union Territory demand Putokuna Kanakri. Haukiba tha aniromasi tumin leiruraba tungda center na haukiba April kuntra da Kuki Kulai Paiba Lupsinga suspension of operation ki wari makha satakibani. Ministry of Home Affairs na sinduna New Delhi da pangtokiba mipamaduna Manipur nauna irang thulakraba matungda wari makha satabagi ahanba round gi wari satabani. Mipamadu awanung poki state sing sathariba santiki wari asigi interlocutor oina hapkraba hanagi senior intelligence bureau officer AK Ajit Lalna Sire Lauraga pangtokibani AK Singan hanagi interlocutor AK Mishra gi mochilaga interlocutor oina thaupurakibani sogi wari sanabadu da intelligence bureau security agency singamasum Manipur gi home secretary additional director general of police na singba state lenga ki miyut singna saruk yaki Kuki National Organization KNO amasum United People Fronts UPF ki lusingba singsu mipamaduda saruk yaki nong masuk na satakiba wari sanabadu tangkak ani thok na satakip mipamadugi ahanba session da security amasum operation ga mari lainabi hiram gi matangda miyeng thambaga sangsingki ahanba session aduda su cadre singi designated camp sing hangdokna mapam amasum karam tauna kemta laigani haibigi matang na khanaki nakal ani na security management hena nungai na ba masum miyam da khudong sa da ba thokwan ba kem kharagi mafam nauna hongdok na ba in principle oina yana ki hari Kuki Kulai Paiba group singi handak sayol khara sida khunmai tha ba masum miyam na tangdu laita da ba tholi ba kya gi matang na puthok tu na khanaki masida center na athubada miyeng sangbaga loinana miyam asoi angam thokwa loi haibigi thajaba hengat hanana ba khongthang lokhotna ba taksinki mipamadugi post concession da legislature power level union territory pi na ba taliba political demands singi matana khanaki mipamadu saruk yakiba designate singna puari political amasum sakho thaurang na thengnari bu khudong sadaba sing resource sing manana mapung phana phangdaba singi district singda infrastructure sing matik sadaba haksil gi khudong sa mapung phana phangmgamdaba lambi thong mahi masing tamnaba masum thaknabi ising phangana ba hona ba english ngani ga khun go homdoi gi me dagi oirakli ba phibam sing puthok tuna khanaki makoina hai lamdam masida leiriba kanglup sing gi marakta leiriba muknaba phibam masum furup sing gi marakta leiriba thajanadaba kaya sina kumja english ngani ga kun go homdoi gi mamang na oiramba phibam maduda amuk hanjilakpo oithoklaroi haiba wafam sing thamki wari sanabadu da share lokiba interlocutor AK Ajit Lalna Kuki Su group singi designation aduda makhoi gi apama singa masum political demand singa dugi matang na pukhalakli bo wafam sing mari laina ba higher authority singda pukhatkani haina thajaba thamki Manipur ing tapa phibam hanjin hanba central forcing mapung phana deploy tawba su kem rationalization tawba masum constitution ki manung da wari makasa thaba sina center gi apamani haina amuka hanna phongdoki sagol sunumi ki wari sanabadu Manipur makhata na irang thokondana ba masum peace process makhata na mapung phana sanction bi yaba khongthang amani haina phongdok na khi hari English nga maga samapan gi yangkhai ga matui census ta NRC gi lupa lisingani ga samaga maudraga mari pikhi English nga maga samapan gi yangkhai ga matu gi census ta Manipur census tawriba enumerators sing the census ki form gi matak NRC tawna bigi form lising taraga mapan ga satruka manga issue tawbaga loinana map madu gi damak ahen ba lupa lisingani gi samaga maudraga mari pikhi bigi report lai haina renowned demographer Professor RK Narendra na phongdokri ngarang all Manipur bar association ambana sinduna lamdam asigi yalhomi miyambu kanglon kaina sangsilabdiba mitop miyancha singi makhutegi kannanaba Manipur miyamgi aningba apamba matungina lamdam asida matawkramna karama mawongda National Register of Citizens NRC tawgadagi habigi matangda sensitization on NRC ki thoramama Imphal gi Manipur Film Development Society Palace Compound pangtokri Manipur NRC sa nahanana ba hona bada kari sangi sa nahanana ba hona bada Manipur lenga mas miyamna tawguda ba thabak na singwa kya gi matangda resource person namasum guest of honor oikiba renowned demographer Professor RK Narendra na power presentation tawradun hai
NRC नत्रगना NRIC सी इंडिया की बोनाफाइड सिटीजन अमनी हाइबगी नेशनल आइडेंटिटी कार्ड NIC अमा पीनबगी दम तौगदौरिबने इंग्लिश अमग समापन की यांखै ग मथुई इंडिया की ओइना सेंसस तौखिबदुदा डाटा खोंबा इनुमरेटर सिंगदा NRC की तोंगान डाटा खोमनब फॉर्म अमा तोंगाना सिनखी हाइरबसु आसाम नतन अते इंडिया की स्टेट सिंगदा NRC तौखिबगी रिपोर्ट फंगद्रि हाइना पल्लदुना मतम अदुरा मणिपुर आसाम की मखादा लैरि आसाम दा हौजिक NRC तौखिबा अदुगुमना मणिपुर की मियामना हौजिक सेंसस तौद्रिङैदा NRC तौबियु हाइना खोंजंग जंगसिलि इंडिया लैंगाकना मणिपुर NRC तौबा इंग्लिश निग तरागी नेशनल पॉपुलेशन रजिस्टर NPR दा बेस तौबा पामनि दुबो मणिपुर मियामनदी मदु पामदि आसाम दा NRC तौखिबा अदुगुमना मणिपुर सु NRC तौबा पामनि कि इंग्लिश समापन की यांखै ग मथुगी सेंसस दा बेस तौरगा NRC तौबा यारोय हैबा वाफम फोंदोक्लदुना महाकना हाय सेंसस असी नुपा क्यानो नुपी क्यानो हाइबा खक्तनी NRC तौरबदी मियोयदुगी मरिक सुंबु रिपोर्ट यावगदोरिबनी एक्सपर्ट कमिटी अमा सेमलगा मणिपुर NRC सना हनना होनाबा मथक ताई मणिपुर NRC अपडेशन तौगदोरिबा नत्रगना फ्रेश NRC तौगदोरिब्रा हाइबा खांगदोक ताई NRC अपडेशन तौगे हाइरबदी इंग्लिश अमग समापन की यांखै ग मथुइदा मणिपुर NRC तौखिबगी से सांगसिंग थिदोकपा संगी दुगा फ्रेश NRC तौगदबनी हाइरगना NPR की डाटा इंग्लिश निग तरा अदुदा तौगे हाइरगलबदी मणिपुर की मियाम अयाबा पीगदौरिब्रा हाइबा वाफम सु मांगना फोंदोखि मांगना हाइ मणिपुर इंग्लिश अमग समापन की यांखै ग मथुइदा सेंसस की मथक्ते NRC तौखिबगी इनुमरेटर सिंगदा अहेनबा लुपा लिसिंग अनिग चामग मौद्रग मरी पिखि हाइबगी रिपोर्ट लैरि मणिपुर की ओइना मतम अदुदा NRC तौनबगी फॉर्म लिसिंग तरागा मपनग सत्रुक मंगा पिखि हाइबगी रिपोर्ट लैरि इंग्लिश अमग समापन की यांखै ग मथुइदे NRC की फॉर्म दा वाहंग तरागा मथुइ यावरगा तौखि खोइरोम गौरश्याम कौबा मियुमना RTI थादुना इंग्लिश अमग समापनगा यांखै ग मथुइदे NRC तौखिब्रा हाइना हांखिबदा मिनिस्ट्री ऑफ होम की मखादा रजिस्टर जनरल ओइ इंडियन इंग्लिश अमग समापन की यांखै ग मथुगी सेंसस दा NRC तौखिबे लैति हाइनसु पाकोम पिरखिबसु लै हैबा वाफम सु मांगना फोंदोखि थौरा मदुरा रिसोर्स पर्सन अमसुम चीफ गेस्ट ओइकिबा इनर मणिपुर लोक सभा की MP प्रोफेसर अंगोमसा बिमोट अकोइजमना हाइ इंग्लिश अमग समापन की यांखै ग मथुगी सेंसस दा युमफम ओइरगा NRC तौबा खक यारोय इंग्लिश अमग समापन की यांखै ग मथुइदा मणिपुर NRC तौखिबगी रिकॉर्ड हाउजिक फावबो फंगबो ngamdri हैबा वाफम यावना फोंदोखि मणिपुर लैरिबा लोगी वांगबद निंगथिना खंगलबसिंगना मणिपुर NRC तौबो यानबा पैखतपा याबा थबकसिंग पैखतपियु हाइना पल्लदुना इंग्लिश अमग समापन ग निफुग निपान की इलेक्टोरल रोल द बेस तौरगा NRC सना हंगदबनि हाइबगी वाफम TV डिस्कशन द कनागुमना निंगथिना खंगदना पंहाइदा हाइबि यावी मधुखक ओइथोकपा याबा नथि इंडियन कॉन्स्टिट्यूशन लाक्त्रिङै ममांगी इलेक्टोरल रोल सिजनब इंडिया लेगांगना यारोइदब वाफमनि प्री मर्जर स्टेटस की वाफम यारोइ इंग्लिश अमग समापन की यांखै ग मथुइदा सेंसस ता तौरगा NRC तौबसु यादी हैबा लीगल की एक्सपर्ट सिंग मणिपुर की मियामदा निंगथिना वखल तहनबियो हैबा वाफमसु मांगना फोंदोखि नहनसु काबलखि कुकी सिंगदी नगादो ओइना मराल सिरि उखरुल डिस्ट्रिक्ट की लितान पुलिस स्टेशन की मनुंग चनबा न्यू हेवन अमसुम TM कसोंग के मरक नेशनल हाईवे 202 द गरी सिंग चटलिङैदा सेपु यावलेन खुल्लोमदगी नोमै कापथोरकपदगी लंबी चथोक चसिन साउन अपन बथोखरे कुकी CSO वर्किंग कमिटी उरकुल नदी सेपु यावलेन खुंद लंदारखि हैन मराल सिरखि पावगे लेखुन सिंग हाय ngarang ayu pung 13 makhairam tabada national highway da misam sing satok sin tawringai sepu yaulen khun gi sing thak gi nomai round kaya marum kap thara ki hari nomai kap se lakpa du mi asu apana masung gari ama ata thoki ba laiki di hari nomai kap gi thaudu du matat one nomai kap lakhi ba du maram oiraga national highway da gari sing sat pa yadana pandun laiki hari mara sida kuki CSO working committee gi mai ke digi attacker sing aduna tangkhulna namna ta new heaven digi sepu yaulen khun tamna nomai kap sin duna landara ki hena mara siri TM ka som digi sepu yaulen ta lambi adusu irang asina kakthakri masima systemic security failure ni maram asina litan police station digi tangkhul personnel sing khudakta lauthokada bane masum Assam Rifles company ama sepu yaulen thambina ba demand tawri Panmaya badi haukipi April taraga nipana kuki militant sina sang gari satlingaida satharakpi attack ta TM kasong kun manakta miyo ani lakhitabani madugi matung tarak pada April kun ga marida amkasu singai police station ki team gi gari ta nomai kapsilak padi gi ama ata thuki ba lakhibani madugi matung makha tarak pada
April kunthada amukasu New Haven amasum TM kasongi marakta National Highway 202 da gari sing satlingai di ambush taksulakbagi thangdok thokiba laikibani madugi matung tarakpada ngarang si etek asi amuk sa tharakpani hari website ti ising phangkri asing bada phangdri Prime Minister Narendra Modi na miyam da thaknabi ising phangana bikidamak kumja inglising ani taraga mapanda hawdokhiba jal jiban mission JGM PHED gi official khrana pipe power tingna website to oina ising phangkri haini Imphal West ki lamsang AC ki manung sana leiba 17/1 polling station awang Laikin Thabi Kunjao Madi, Awang Laikin Thabi, Santipurgi Yum Sahunga Marfuga Mari, beneficiary list Tagat Pada Yorok Lady. Ngarang Awang Laikin Thabi, the Pangtuki Pau, Mipam Amada, Awang Laikin Thabi, the label social workers, Zoy Kumar, Sing Subam Nai. Apaba isn't Pitakle have a JGM beneficiary lista, Kunasigi Yum Sahunga Marfuga Mari Yorok Adubo, Hausi Kumza English and Kungani Twidigi, Kunasina, Taknaba Apab isn't Pang with the Lyra than pipe power amata ting dana laitri India lenga miyam gidamak paikat liba aphaba scheme singa si PHED gi official khrana nam thak tawduna miyam da phangan dana laidi basi miyam da PHED na lali hana singdokadabani haina taksilasu athubada police da FIR ama palaba matung court ki mating lauraga thengnaraga neki pawgi mifam aduga mari leinana awang lekin thabi santi sporting club ki general secretary Hero Sandra Yumnam Nahai. India Lengan State Ayam Isingi Awabasi Ubadagi Zal Jivan Mission JGMC Howdok to Apapatakna Ising Panganava Panam the Howdoki Biskimne. Pipe Ama Pawbo Tinglam Dana Awang Lekin Tabi Kunjaw Madi Awang Lekin Tabi Santipurgi Yum Sahunga Maudragani Twigi Adara Madi Mari Lainava documenting Tagatpada Yum Sahunga Marfuga Mari Amana beneficiary list the Yauraga Mapanamana pending the Tamli Haribasi Labak Thivan Hanapaladuna Shangmayashi Asobu Turel Ama Lairabasu Nungi Quarry Namara Moraga Ishing Lerga seasonary say Sigi February da Hiramasugi matang na PHED official singa wari sanarubada Shakmai water supply reservoir ani yadavadigi atubada seasonaba yanaba tube well ama khutlaga laira khulaksingda pipe tingnaba thazaba pirakhi du haujuk phawba thabakta paikhalaktri atubada PHED na thabak oina paikhalaktrabadi miyamna sabsana thingnagan haba wafam mangna phongdoki Sadis Kata demining operation Satavada IED Pokairakpadigi security personnel ahum siri. Sadis Kankar district mine Lokpagi operation demining Satavada Kangodana improvised explosive device IED ma Pokairakpadigi. Isterasigi district reserve guard DRZ personnel ahum siri amasum atopa ama sathina sokredi. Police na phongdokibagi matungina IED Pokaibagi thawdosi inter-district ngamkai paring oiriba Kankar Narayanpur thokibani. Hariba mafam sida Sotibetia police station ki DRZ team amana area domination exercise ki saruk amu oina mafam sida lalhauba singna thamlamba main amasum atopa pokhai yaba polam sing lauthokna bokona ringeda IED adu pokhai rakhibini hari police na makha taraduna pokhai kiba IED asi maoist lalhauba singna matam khragi mamangda phumduna thamlamba oigani security personnel singna IED adu thengnarakuna neutralize tawna bokona ringei khangoduna pokhai rakhibini hanis pawsna makha tana pali demand pidrabadi tang taruk tagi shutdown tawgani lupsing Kumjaing Lisingani Kungo Humdagi me Humdigi Haurakiba, Manipuri Lalamas Hokibe, April Tadetki, Trong Lawi Taudo Kangloki Irangati, Theorist etik ni Hana Lapokadavani, Trong Lawi Taudo the Angang Ani Hatkiba, CRPF na Ahum Hatkiba, TM Kasom the Tankul Ani Hatkiba Judicial Inquiry Tau, Hariba Dima Ani Esi Manga Power Tabok on Tok Travel Taruk the Giti Dim Line, Total Shutdown Tauragani Hana Langdai, Kang Swan Tadorak Siro Amana Fondorakli, Langdai. Kangsunaha United Protection Committee Nambol Malom Awang Mayra Paibi Malom Makha Mayra Paibi Sangangai Makha Mayra Paibi Masum KG Moirang Kendra Apun Balup Hari Balup Singasina Puna Kuyak Piduna Taraki Basirol Amanahai Trong Law with the Tukiba bomb attack the Lake Hidrava Angang Anigi Justice Tanduna April Taretigi Malom Awang Lekai the Levi Ibudo Pakang Sanglenda Indefinite Hunger Strike Tauduna Nasi Paubalakli Ngasiga thana puna numit kunga taruk ni sukhibaga loina miyoi tare na indefinite hunger strike sida saruk yakre aduga maira pai bi luk kayana kuthang sara henduna lakli adubo lenga ki maikei gi miyam gi wakat tabi begi mohutta khongjang asibu namthaduna lakli siola sinhai sangchiliba khongjang asida lenga na pifam thokpa
response piraktrabani na haujik sathariba sara hienbegi protest asi ngasi loisilaga masidagi hena kanma khongjang makha satharagani khongjang sing adugi demand May 3 English singa niga kunga humdoi amadi April 3 English singa niga kunga taruk attack asi terrorist attack ni Kangloki irang na ti haibisi langak na miyam na laukthokpa tronglauwi thawdo amadi urkhul thawdo misam sing hatkiba dugi asum aran amadi kanagi maral no khangnaba judiciary inquiry tawba haibisi na oigani lop asina sangchilakadoriba khongjang sing miyam na mateng pangbiyo amadi sogatpiyo haina su makhatarakli Koki militants na satharakliba terrorism gi thawng lephallu lup manga Koki militants na Manipur terrorism gi thawng sathaduna homeland talakpa si International law gi wang madani masida yengduna lairiba Manipur amasum India lenga anina thawang si lephalu haina All Manipur United Clubs Organization amuko poire leimarot maira paibi apunma Manipur PLM PM PAM All Manipur Women's Voluntary Association Amawaba Committee on Human Rights on Manipur Kohoramasum Manipuri Student Federation MSF na thadorakpa sirul amana phongdorakli lupmanga asigi maikeri gi thadorakpa sirul amana hai kumja English singa niga kunga humdoi gi me ahumda shuwa masum nansu am kuki militant singna India government ga lautuna duna Manipur thugaina bu honnarakhiba violence yawba sathiraba numit ama oina lauduna numit asibu revisiting May 3 haiba maming gi makhada haukiba kumja English singa niga kunga marida miyam gi mifam ama kokaithel akham laikai gi community hall pangthoki mifam aduna Manipur thugaina bu honnariba singi lalong amadi madugi marumda lairiba sing adu khana nainaduna miyamna Manipur kannabagi damakta section thorang sing lauduna amadi matam gi oirakpa sing adu punna thengnaminabagi aset pa phirep lokhi Manipur thugaina ba makhal makha kya gi pambai sisinaduna terrorist arm militants na hotnarakibadu miyamna thengnaduna lakhibani May 3 gi tamthiraba thawdoktuda miyoi kya ma sikhiba kaya man asu apan nangkiba kaya man mayume kei mai thadokiba mahi marung lan thumang takhankiba mayam leijadraba miyoi lising phumungna tuan ma government hangba relief camp singjafam lauduna leirabasu ngasi phawb India amadi Manipur lenga khangsinaduna leireba wafam yauna phongdokhi